lakle Inspector Tayai Ahan mamakta the Diamond Radio Channel gi Late Night Story Inspector Tayai tabiri bisingbu James Sagruzona taramnok chubgaloinana ikok nona khurumjari ngasi mu puduna laksari Inspector Tayai Chaniga marfu tare subatangka sanduk chariba thoromasi hauzik hingliba natraga laikhidraba kanagumbaga karigumba hiram amatada mari lenazadi wari singasi wakhalna sagachabani masida lakpa wakat aikhoina logzaba ngamchani khadro kanadaba usittha oidaba pudro furniture ai kujalo aikhoigi hongnabi machin hangaga naiba tareda aduga manungduda leiriba thongomdo tongana khaido aduga kumar masa khangedra syam masa tongana thamo makoisu khangadaba furniture komai ngakta nungai ge doriko sini ni kari no ni nga thong ba sa ge na amuk nga thong linge da amuk yen amuk nakan de gi thong ma thinjalak ga cha mane lai khyo ne ko okel sai manung da so nga hak lai ba phaida lokap manung gi nungai ba se so akhoi gi di kang di si oi ko adu ma di khra sik pe yai ma di thoina lai ta bane ado lokap manung si ma lai tra di nungai te na ko nahan krino khra toroga hui khra dagi kari khre di mahi khra lorga tham gi bani ko ngak tang layo khangni da na ko hadak ki matang sida na khoi ne laksak ki ba ai on thok na chakre kari shunai te bu nupi ma gi da ma ai bo asuk thina ai yamo sibo numi kya ni tham doi jano khangni ga hai jibo ngasai gi khu do mo tau doi jala ba sibo ai wai ge nakhoi khangde nakhoi kari mata khangde hayo ai toki makhoi ne kari su to ya ba jana the sir ai de handang mutang je da sa je ta dori da sir yare mangi nahan makhai su koi na thabak thomina raga ngasi ka tang khudung thibada noine ngang imyam si gaino nakhoi dei bi shapi da bra ha nakhoi dei bi shapi da bra ba ai da sa tar ba de punna tamina ta ba mai pala de puno pangmina khibe natro ai free de dino khoibu nekla moida mo free gi wana ta sin matang gi pesa ga pamdre as roi ingo sa ma di mangi eboke prem kumar gi matung da mi gi yum mai thana ba tawi aduga promo bo gari takhai ba da gari du da tong ba yawi as kari no da yum da nupi hangang na sangan dong mandre da tawri ai ai gi da makta na khoina khara mateng pangba khandak khakta da sa ma sam khak ta ba sida noina mi halubudi na te da na mi halubudi na te ba ai loina khang ai gi khutta loina thokpa ngata tumi le na khoi di chumna gi ai na hobudi gi lakpani sik ta gi hena kari ma ta hai gana sadunu bu phagadan sai ku phu di inspector ta ya pura chongkha la thille ai ji khadang ni na da lore Why don't they do? Hey, Shamasa. From the inspector, take it say Zaragalak, Yauri Malin. Nana quid the pudo. Tindo below, it was over. Now come down again. Ain't hungry, Marcy Hajidi. Would you more get later? My young lone man at the Yodo. Man, I have the day. We the Parga. We did a kind of Tazale, Rukanumaida. Hang the story. She should go Yambung Tong by Matung in Lugi. I know could only Shamsa. As home the zoo Ivanigumani Yauri Mokojumatung Ilugi, the Satarimal Naledi Moy the Poo Wimokondo Avadum Faniam Nungaini to Milway Yambung Tomijumu, how Gulakan. A quiju hung pang wali in high today. The lady boom pumdo, Amadi Moy Makuragi lady, Ama wali to hang a kinine. Chum so colakidunico, Ahamadi, say he trauma, jelly they Amado hat pay over, they Amado hat pay over, trauma. Say he ni Pumazel the lady. Was it say he could trauma as any Puma absolutely us? I young the Jen, they told us, go, so I to look down in there. Pili and that was done. I could
ꯑꯁꯣꯝꯗꯁꯨ ꯏꯕꯥꯅꯤꯒꯨꯝꯕ ꯑꯅꯤ ꯌꯥꯎꯔꯤꯅꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯌꯥꯝ ꯍꯧꯒꯠꯂꯛꯇ ꯉꯥꯏꯍꯥꯛ ꯂꯩꯔ ꯃꯣꯏ ꯐꯨꯕ ꯇꯥꯁꯤꯀꯣ ꯑꯁ ꯅꯪꯅꯗꯤ ꯐꯨꯕ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯔꯛꯈꯤꯅꯤ ꯈꯪꯗ꯭ꯔꯤꯅ ꯆꯪꯉꯦ ꯍꯣꯏ ꯅꯈꯣꯏ ꯇꯨꯝꯅꯔꯕ꯭ꯔꯣ ꯀꯔꯤꯅꯣ ꯅꯈꯣꯏ ꯀꯔꯤ ꯆꯥꯒꯅꯤ ꯂꯣꯀꯞꯁꯤꯗ ꯂꯩꯕꯗꯤ ꯅꯈꯣꯏꯗꯤ ꯆꯩ ꯆꯥꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦꯀꯣ ꯅꯌꯨꯝꯗꯒꯤ ꯅꯈꯣꯏ ꯁꯤꯗ ꯆꯥꯛ ꯊꯤꯜꯂꯛꯑꯣꯅ ꯍꯥꯏꯈꯤꯕ꯭ꯔꯣ ꯀꯣꯔꯣꯅꯥ ꯃꯅꯨꯡꯅꯤꯗ ꯆꯥꯛ ꯊꯤꯜꯂꯛꯄꯗꯨꯁꯨ ꯁꯦꯅꯤꯇꯥꯏꯖꯔ ꯀꯥꯞꯇꯗꯤ ꯌꯥꯔꯣꯏꯅꯤ ꯃꯍꯤꯛ ꯄꯨꯔꯒ ꯂꯥꯛꯑꯝꯗꯅ ꯑꯃꯨꯛ ꯐꯔꯛ ꯇꯥꯒꯅꯤꯅꯦꯀꯣ ꯍꯣꯏ ꯀꯔꯤ ꯀꯧꯕ꯭ꯔꯥ ꯅꯪꯒꯤ ꯃꯤꯡꯗꯣ ꯁꯥꯔ ꯑꯩ ꯃꯤꯡ ꯏꯉꯣꯆꯥ 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 ꯅꯪ ꯋꯥ ꯍꯥꯏꯒꯦꯀꯣ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯃꯁꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕ꯭ꯔꯥ ꯁꯥꯔ ꯑꯁꯤꯅ ꯃꯪꯒꯤ ꯑꯣ ꯃꯪꯀꯤ ꯀꯩꯅꯣ ꯃꯪꯀꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯃꯪ ꯃꯤꯒꯤ ꯇꯨꯝꯕꯒꯤ ꯃꯪꯗꯣ ꯑꯗꯨꯒꯤ ꯒꯤ ꯑꯣꯏꯕ꯭ꯔꯣ ꯅꯠꯇꯦ ꯃꯪꯒꯤ ꯀꯔꯤꯅꯣꯅꯦ ꯅꯈꯣꯏ ꯃꯔꯣꯟꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯦꯅꯦꯀꯣ ꯃꯪꯒꯤ ꯁꯦ ꯌꯥꯔꯦ ꯋꯥ ꯍꯪꯒꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯤ ꯅꯈꯣꯏꯒꯤ ꯑꯦꯗꯚꯣꯀꯦꯠ ꯄ꯭ꯔꯦꯝ ꯀꯨꯃꯥꯔꯒꯤ ꯃꯇꯨꯡ ꯏꯟꯕꯁꯤ ꯀꯔꯤꯒꯤꯅꯣ ꯁꯥꯔ ꯌꯥꯝ ꯀꯟꯅ ꯁꯨꯝ ꯏꯟꯖꯕ ꯅꯠꯆꯗꯦ ꯁꯨꯝ ꯇꯤꯟꯅꯕꯣꯏ ꯀꯔꯤꯕꯣꯏ ꯁꯦꯜ ꯊꯨꯝ ꯈꯔ ꯁꯨꯝ ꯐꯪꯖꯕꯗꯨꯗ ꯃꯇꯨꯡ ꯈꯔꯒ ꯁꯨꯝ ꯏꯟꯖꯕꯅꯤ ꯑꯣ ꯀꯔꯤ ꯑꯗꯨꯗꯤ ꯁꯦꯜ ꯈꯔꯒ ꯐꯪꯉꯦꯕꯀꯣ ꯑꯗꯣ ꯋꯥ ꯍꯪꯒꯦꯀꯣ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯔꯗꯣ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯗꯅ ꯂꯩꯍꯧꯋꯤ ꯑꯗꯣ ꯑꯩꯅ ꯋꯥ ꯍꯪꯕꯁꯤ ꯆꯨꯝꯅ ꯈꯨꯝꯃꯣꯀꯣ ꯁꯥꯔ ꯂꯥꯛꯑꯒꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯨꯝꯅ ꯈꯨꯝꯅꯕꯀꯣ ꯑꯩꯅ ꯅꯈꯣꯏꯒꯤ ꯑꯍꯥꯟꯕꯒꯤ ꯇꯦꯡꯊꯣꯛꯄ ꯂꯥꯛꯄꯅꯤ ꯑꯁꯤ ꯇꯧꯁꯦ ꯋꯥ ꯍꯥꯏꯒꯦꯀꯣ ꯑꯁꯤꯀꯣ ꯅꯈꯣꯏꯅ ꯑꯍꯥꯟꯕ ꯄ꯭ꯔꯃꯣꯕ ꯒꯥꯔꯤꯅ ꯊꯣꯡꯕ ꯃꯇꯝꯗ ꯒꯥꯔꯤ ꯀꯅꯥꯅ ꯊꯧꯕ꯭ꯔꯥ ꯁꯥꯔ ꯑꯩꯗꯤ ꯊꯧꯖꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯅ ꯊꯧꯕꯅꯤ ꯍꯣꯏ ꯋꯥꯗꯣ ꯑꯩꯅ ꯀꯔꯤ ꯍꯥꯏ ꯉꯁꯥꯏ ꯀꯔꯤꯅꯣꯅꯦ ꯑꯦꯗꯚꯣꯀꯦꯠ ꯁꯥꯍꯦꯕꯇꯤ ꯌꯥꯎꯔꯛꯈꯤꯅꯣꯅꯦ ꯃꯐꯝ ꯑꯁꯤꯗꯀꯣ ꯑꯩꯅ ꯄꯥꯏꯕꯁꯦ ꯃꯁꯤ ꯂꯗꯨ ꯅꯠꯇꯦꯀꯣ ꯂꯗꯨ ꯕꯦꯔꯥꯅ ꯁꯥꯕ ꯄꯣꯠ ꯅꯠꯇꯦ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯂꯩꯈꯣꯀꯣ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ ꯃꯊꯪꯅꯦ ꯅꯪꯒꯤ ꯇ꯭ꯔꯟꯁꯨ ꯑꯗꯨꯝ ꯂꯥꯛꯀꯅꯤꯀꯣ ꯑꯁꯦ ꯅꯈꯣꯏꯒꯤ ꯑꯦꯗꯚꯣꯀꯦꯠꯅ ꯃꯥꯅ ꯒꯥꯔꯤ ꯊꯧꯕꯅꯦꯕꯀꯣ ꯑꯗꯨ ꯃꯇꯝꯗꯨꯗ ꯒꯥꯔꯤꯗꯨꯗ ꯅꯈꯣꯏ ꯀꯌꯥ ꯇꯣꯡꯕ꯭ꯔꯥ ꯁꯥꯔ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯪꯒꯤꯁꯨ ꯃꯥꯁꯨ ꯌꯥꯎꯋꯦ ꯁꯥꯔ ꯑꯣ ꯃꯪꯒꯤꯅꯦ ꯅꯪꯅꯦ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯑꯦꯗꯚꯣꯀꯦꯠ ꯄ꯭ꯔꯦꯝ ꯀꯨꯃꯥꯔꯅꯦ ꯅꯈꯣꯏ ꯑꯍꯨꯝ ꯒꯥꯔꯤꯗ ꯊꯧꯔꯛꯑꯒ ꯅꯨꯄꯤꯗꯨ ꯊꯣꯝꯕꯀꯣ ꯑꯁꯤ ꯆꯨꯝꯃꯦꯀꯣ ꯃꯥꯅꯦ ꯁꯥꯔ ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯇꯣꯡꯕꯅꯦ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯅ ꯃꯃꯥꯡꯗ ꯊꯧꯔꯒ ꯒꯥꯔꯤꯗꯣ ꯆꯠꯂꯒ ꯊꯤꯋꯣꯅ ꯑꯩꯈꯣꯏꯅ ꯂꯝꯕꯤꯗ ꯅꯨꯄꯤ ꯑꯆꯠꯄꯗꯣ ꯀꯣꯏꯌꯦꯡ ꯌꯦꯡꯉꯦ ꯑꯩꯈꯣꯏꯒꯤ ꯁꯥꯔꯅ ꯍꯥꯏꯕꯗ ꯊꯣꯛꯈꯤꯕ ꯌꯨꯝꯗꯒꯤ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯄꯪꯂꯥꯞꯅ ꯆꯠꯂꯝꯃꯣꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕꯅꯦ ꯑꯗꯩꯗ ꯑꯁ꯭ꯋꯥꯏꯗ ꯂꯝꯕꯤ ꯃꯇꯥꯏꯗ ꯂꯩꯔꯦ ꯍꯥꯏꯗꯅ ꯃꯪꯒꯤꯅ ꯇꯥꯛꯂꯛꯑꯦ ꯑꯗꯒꯤ ꯑꯩꯅꯁꯨ ꯑꯁꯤꯗ ꯂꯩꯔꯦꯅ ꯇꯥꯛꯄ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯒꯥꯔꯤꯗꯨ ꯃꯅꯤꯡ ꯈꯤꯇꯪ ꯍꯟꯇꯣꯛꯑꯒ ꯑꯩꯈꯣꯏ ꯁꯥꯔꯅ ꯍꯦꯛꯇ ꯅꯥꯀꯟꯗꯒꯤ ꯀꯟꯅ ꯊꯧꯖꯜꯂꯒꯦ ꯄꯣꯝꯕꯅ ꯍꯦꯛꯇ ꯊꯣꯝꯕꯩ ꯋꯥꯅꯤ ꯍꯣꯏ ꯉꯁꯥ ꯌꯥꯝꯕꯨ ꯑꯩꯅ ꯉꯁꯥꯏ ꯈꯔ ꯍꯥꯏꯒꯦ ꯑꯁ ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯦꯗꯚꯣꯀꯦꯠꯁꯤ ꯋꯥꯔꯤ ꯐꯔꯛ ꯌꯥꯝ ꯇꯥꯏꯅꯤ ꯀꯩꯅꯣ ꯅꯈꯣꯏꯒꯤꯁꯨ ꯌꯣꯔ ꯑꯣꯅꯔ ꯇꯧꯕꯗ ꯋꯥ ꯉꯥꯡꯕꯗ ꯃꯤ ꯃꯔꯛ ꯊꯠꯄ ꯌꯥꯗꯕꯗꯨ ꯀꯥꯎꯔꯕ꯭ꯔꯣ ꯑꯩꯈꯣꯏꯁꯦ ꯆꯞ ꯃꯥꯟꯅꯩꯅꯦ ꯑꯩꯈꯣꯏꯗꯤ ꯌꯣꯔ ꯑꯣꯅꯔ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯌꯥꯎꯗꯕꯒꯤ ꯋꯥꯅꯤ ꯌꯣꯔ ꯑꯣꯅꯔ ꯀꯔꯤꯅோ ꯑꯩ ꯁꯤꯗ ꯑꯩꯅ ꯋꯥ ꯉꯥꯡꯕꯗꯣ ꯃꯔꯛ ꯊꯛꯀꯅꯣ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨ ꯇꯧꯒꯅꯨ ꯆꯩ ꯆꯥꯗꯅ ꯊꯣꯛꯀꯅꯤꯀꯣ ꯐꯔꯛ ꯇꯥꯒꯅꯨꯀꯣ ꯅꯈꯣꯏ ꯄꯨꯜꯂꯒ ꯁꯤ ꯗ꯭ꯔꯝ ꯂꯩꯁꯤ ꯎꯕ꯭ꯔꯥ ꯃꯄꯥꯟꯗꯒꯤ ꯗ꯭ꯔꯝꯁꯦ ꯁꯤ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯒ ꯏꯁꯤꯡ ꯄꯤꯛꯊꯅ ꯍꯩꯖꯤꯜꯂꯒꯀꯣ ꯃꯅꯤꯡ ꯃꯃꯥꯡ ꯑꯣꯟꯊꯣꯛꯑꯒ ꯊꯤꯠꯂꯗꯤ ꯐꯔꯛ ꯇꯥꯒꯅꯤ ꯑꯁꯦ ꯀꯔꯤ ꯅꯪꯒꯤ ꯅꯃꯤꯡꯅ ꯃꯪꯀꯤ ꯍꯥꯏꯕꯀꯣ ꯑꯣ ꯑꯗꯣ ꯀꯔꯤꯅꯣ ꯅꯈꯣꯏꯁꯨ ꯒꯥꯔꯤꯗ ꯑꯗꯨꯝ ꯇꯣꯡꯕꯗꯣ ꯅꯨꯄꯤꯁꯨ ꯑꯗꯨꯝ ꯊꯣꯡꯕꯗ ꯑꯗꯨꯝ ꯌꯥꯎꯕ꯭ꯔꯣ ꯁꯥꯔ ꯑꯩꯗꯤ ꯀꯔꯤꯝꯇ ꯈꯪꯖꯗꯦ ꯁꯥꯔ ꯀꯔꯤꯅꯣꯅꯦ ꯑꯃꯅ ꯒꯥꯔꯤꯗ ꯇꯣꯡꯉꯦ ꯍꯥꯏ ꯑꯗꯣ ꯅꯈꯣꯏ ꯄꯨꯟꯅ ꯃꯅꯤꯡꯗ ꯇꯣꯡꯕꯅꯦ ꯑꯃꯅ ꯒꯥꯔꯤꯗ ꯊꯧꯋꯦ ꯍꯥꯏ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯍꯥꯏꯕꯗꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯩꯗꯦ ꯑꯃꯠꯇ ꯈꯪꯗꯦ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤꯒꯤ ꯅꯈꯣꯏꯒꯤ ꯀꯔꯤꯅꯣ ꯑꯦꯗꯚꯣꯀꯦꯠ ꯁꯥꯔꯁꯤꯅ ꯂꯥꯎꯈꯤꯕꯗꯨꯒꯤꯔꯣ ꯅꯪ ꯑꯩ ꯎꯁꯤꯠꯇꯕ꯭ꯔꯣ ꯁꯥꯔ ꯌꯥꯔꯦ ꯁꯥꯔ ꯑꯩ ꯍꯥꯏꯖꯔꯒꯦ ꯁꯥꯔ ꯍꯥꯏꯕꯅꯦ ꯀꯔꯤ ꯃꯈꯣꯏꯒꯤ ꯁꯥꯔꯁꯤꯅ ꯍꯥꯏꯔꯒꯅ ꯀꯔꯤꯅꯣ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯀꯔꯤꯅꯣ ꯅꯈꯣꯏ ꯀꯔꯤꯝꯇ ꯈꯪꯗꯦ ꯍꯥꯏꯕꯗꯨ ꯅꯈꯣꯏꯒꯤ ꯁꯥꯔꯒꯤ ꯃꯃꯥꯡꯗ ꯅꯪꯅ ꯍꯥꯏꯖꯤꯟꯅꯕꯒꯤ ꯋꯥꯔꯣ ꯑꯃꯅ ꯈꯪꯉꯦ ꯍꯥꯏ ꯅꯪꯅ ꯈꯪꯗꯦ ꯍꯥꯏ ꯀꯔꯤꯅꯣꯕ ꯏꯇꯥꯎ ꯑꯁꯣꯝꯒꯤꯁꯦ ꯐꯨꯕ ꯍꯧꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯨꯟꯅ ꯇꯥꯁꯜꯂꯣ
ꯑꯁꯤ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤꯁꯨ ꯑꯃꯨꯛ ꯇꯔꯅꯤ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯑꯁꯤꯒꯤ ꯀꯕꯨꯏ ꯃꯆꯥꯁꯦ ꯃꯥꯅ ꯐꯨꯕꯗꯤ ꯌꯥꯝ ꯅꯥꯕꯅꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯅꯥꯒꯅꯤ ꯈꯜꯂꯨꯕꯗꯕ ꯑꯩꯗꯤ ꯑꯁꯣꯝꯗ ꯃꯪꯐꯝ ꯂꯩꯍꯧꯔꯤꯗꯣ ꯍꯪꯉꯛꯈꯤꯅꯤ ꯂꯦꯝ ꯊꯥꯔꯣꯏꯗꯣꯔꯤꯝ ꯈꯪꯖꯜꯂꯣ ꯀꯃꯥꯏ ꯐꯨꯒꯦꯗꯣ ꯑꯩꯗꯤ ꯐꯨꯃꯟꯗꯅ ꯄꯪꯗꯔꯦ ꯅꯥꯕꯅꯤꯍꯦ ꯑꯁ ꯊꯣꯡ ꯍꯥꯡꯈ꯭ꯔꯦ ꯍꯣꯏ ꯀꯃꯥꯏ ꯇꯧꯔꯦ ꯃꯆꯤꯟ ꯁꯦꯡꯉꯕ꯭ꯔꯥ ꯁꯥꯔ ꯑꯁꯤ ꯀꯔꯤꯅꯣ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯃꯆꯤꯟ ꯁꯦꯡꯉꯦ ꯁꯥꯔ ꯑꯗꯨꯒ ꯑꯃꯁꯤꯗꯤ ꯀꯔꯤꯅꯣ ꯃꯥ ꯀꯔꯤꯝ ꯈꯪꯗꯦ ꯍꯥꯏꯌꯦ ꯁꯥꯔ ꯑꯁꯤ ꯀꯔꯤꯅꯣ ꯃꯈꯣꯏꯒꯤ ꯑꯦꯚꯣꯀꯦꯠꯁꯤꯅ ꯃꯥꯅ ꯏꯟꯁꯤꯟꯕ ꯃꯥꯜꯂꯦ ꯁꯥꯔ ꯄꯨꯝꯅꯃꯛꯇꯨ ꯂꯣꯏꯅ ꯈꯪꯉꯤ ꯀꯅꯥꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯃꯨꯟꯅ ꯈꯪꯉꯤ ꯉꯥꯏꯈꯣ ꯁꯥꯔ ꯑꯃꯁꯤ ꯈꯔ ꯐꯨꯈꯤꯒꯦ ꯁꯥꯔ ꯉꯥꯏꯈꯣ ꯑꯩ ꯋꯥ ꯍꯪꯒꯦ ꯑꯦꯚꯣꯀꯦꯠ ꯁꯥꯍꯦꯕ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯈꯔ ꯍꯥꯏꯕꯤꯌꯨ ꯁ꯭ꯇꯦꯠꯃꯦꯟ ꯑꯝꯇ ꯂꯧꯖꯒꯦ ꯑꯗꯨꯒ ꯄ꯭ꯔꯃꯣꯒꯤ ꯃꯊꯛꯇ ꯑꯦꯇꯦꯝ ꯇꯨ ꯃꯔꯗꯔ ꯍꯥꯠ ꯑꯦꯟ ꯑꯃꯒꯤꯗꯃꯛ ꯍꯣꯠꯅꯈꯤꯕꯗꯣ ꯃꯗꯨꯒ ꯏꯁꯥꯅ ꯃꯗꯨꯒ ꯌꯥꯕꯒꯤ ꯃꯇꯥꯡꯗꯨꯒ ꯑꯝꯇ ꯈꯪꯖꯒꯦ ꯏꯟꯁꯄꯦꯛꯇꯔ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯤ ꯍꯥꯏꯕꯁꯦ ꯑꯗꯨꯃꯛ ꯃꯥꯏ ꯄꯥꯛꯇꯨꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯃꯁꯤ ꯑꯩ ꯈꯪꯗꯦ ꯑꯩ ꯏꯁꯥꯗ ꯊꯣꯛꯂꯔꯦ ꯑꯗꯨꯒ ꯅꯪꯅ ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯒꯗꯕ ꯑꯃꯅ ꯅꯪꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯗꯣ ꯊꯥꯗꯣꯛꯑꯣ ꯅꯪꯅ ꯑꯔꯥꯟꯕ ꯇꯧꯔꯒ ꯅꯪꯉꯣꯟꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯒꯤꯅꯤ ꯍꯥꯏꯗꯅ ꯄ꯭ꯔꯃꯣꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯒ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯗꯨꯕꯨ ꯅꯪꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯅꯪꯒꯤ ꯅꯌꯨꯝꯗ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯤꯕꯗꯨ ꯍꯨꯟꯗꯣꯛꯑꯒ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯅꯪꯅ ꯊꯥꯖꯕ ꯊꯝꯂꯒ ꯂꯧꯕꯤꯒꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯈꯨꯗꯣꯡꯊꯤꯕ ꯃꯇꯝꯗꯅ ꯅꯪꯅ ꯆꯦꯟꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯃꯨꯟꯅ ꯈꯪꯉꯨ ꯅꯪꯅ ꯑꯔꯥꯟꯕ ꯇꯧꯔꯒꯅꯦ ꯑꯩꯈꯣꯏꯗꯒꯗꯤ ꯑꯔꯥꯟꯕ ꯇꯥꯏꯁꯤꯜꯂꯛꯀꯅꯨ ꯆꯩ ꯆꯥꯗꯅ ꯑꯗꯨꯝ ꯇꯣꯛꯀꯅꯤ ꯅꯪꯅ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤꯗ ꯀꯦꯁ ꯀꯌꯥ ꯃꯥꯏ ꯄꯥꯛꯈꯤꯕ ꯑꯗꯨꯒ ꯅꯪꯅ ꯃꯤꯅ ꯉꯝꯗꯕ ꯀꯦꯁ ꯀꯌꯥꯗ ꯃꯥꯏ ꯄꯥꯛꯄ ꯄꯨꯔꯛꯈꯤꯕꯗꯨꯒꯤꯗꯃꯛꯇꯗꯤ ꯅꯪꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ ꯑꯗꯨꯒ ꯅꯪ ꯅꯁꯥꯃꯛꯀꯤ ꯀꯦꯁꯇꯗꯤ ꯅꯪꯅ ꯃꯥꯏꯊꯤꯔꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯀꯦꯁꯇ ꯅꯪꯅ ꯄꯩꯁా ꯆꯥꯎꯅ ꯂꯧꯔꯒ ꯑꯔꯥꯟꯕꯕꯨꯅ ꯑꯆꯨꯝꯕ ꯑꯣꯏꯍꯟꯈꯤꯕ ꯑꯆꯨꯝꯕꯕꯨ ꯑꯔꯥꯟꯕ ꯑꯣꯏꯍꯟꯈꯤꯕ ꯃꯊꯛ ꯃꯈꯥ ꯑꯣꯟꯗꯨꯅ ꯅꯪꯉꯣꯟꯗꯕꯨ ꯂꯥꯛꯑꯗꯤ ꯀꯦꯁ ꯈꯨꯗꯤꯡꯃꯛꯁꯤ ꯃꯥꯏ ꯄꯥꯛꯇꯦ ꯍꯥꯏꯖꯔꯤꯕ ꯎꯀꯤꯜ ꯁꯥꯍꯦꯕ ꯃꯐꯝ ꯑꯁꯤꯗꯗꯤ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯏꯔꯥꯜ ꯁꯤꯔꯛꯀꯅꯨ ꯑꯐꯕ ꯀꯔꯤꯝꯇ ꯑꯣꯏꯔꯣ ꯍꯥꯏꯌꯨ ꯑꯁꯦꯡꯕꯗ ꯍꯥꯏꯕꯤꯌꯨ ꯄ꯭ꯔꯃꯣꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯗꯣꯝꯅ ꯒꯥꯔꯤꯅ ꯊꯣꯝꯃꯤ ꯑꯁꯦꯡꯕꯗ ꯍꯥꯏꯕꯤꯌꯨꯅꯦ ꯏꯟꯁꯄꯦꯛꯇꯔ ꯑꯩꯅ ꯃꯤ ꯊꯣꯡꯈꯤꯕ ꯂꯩꯇꯦ ꯀꯔꯤ ꯅꯪꯅ ꯃꯤ ꯊꯣꯡꯈꯤꯕ ꯂꯩꯇꯦ ꯒꯥꯡꯃꯩ ꯁꯥꯔ ꯁꯤꯒꯤ ꯀꯔꯤꯅꯣ ꯁꯤ ꯏꯉꯣ ꯆꯥꯅ ꯍꯥꯏꯗꯗꯤ ꯁꯥꯔ ꯃꯈꯣꯏ ꯑꯍꯨꯝ ꯒꯥꯔꯤꯗ ꯂꯥꯛꯄꯅ ꯃꯥꯅ ꯊꯧꯕꯅꯦ ꯑꯗꯨꯒ ꯃꯅꯤꯡꯗ ꯃꯈꯣꯏ ꯑꯅꯤ ꯇꯣꯡꯉꯦ ꯍꯥꯏꯕꯅꯤ ꯁꯥꯔ ꯑꯗꯨꯒ ꯑꯃꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯁꯥꯔ ꯑꯃꯁꯤꯗꯤ ꯀꯔꯤꯅꯣ ꯃꯥꯗꯤ ꯀꯔꯤꯝꯇ ꯈꯪꯗꯦ ꯍꯥꯏꯌꯦ ꯁꯥꯔ ꯀꯔꯤꯝꯇ ꯈꯪꯗꯕ ꯑꯩꯅ ꯄꯥꯔꯤꯁꯤ ꯀꯔꯤ ꯃꯥꯜꯂꯦ ꯁꯤ ꯑꯩꯅ ꯄꯥꯔꯤꯁꯤ ꯀꯔꯤ ꯃꯥꯟꯒꯦ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨꯅꯦ ꯃꯁꯤ ꯍꯧꯅꯕꯤ ꯇꯧꯔꯦ ꯁꯥꯔ ꯑꯩꯗꯤ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯍꯥꯏꯌꯨ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯒꯥꯔꯤ ꯊꯧꯕ꯭ꯔꯥ ꯊꯧꯗꯕ꯭ꯔꯥ ꯍꯥꯏꯌꯨ ꯍꯥꯏꯌꯨꯅꯦ ꯑꯁꯦꯡꯕꯗ ꯍꯥꯏꯌꯨꯅꯦ ꯑꯗꯨ ꯌꯥꯗ꯭ꯔꯗꯤ ꯁꯥꯔ ꯍꯥꯏꯖꯔꯒꯦ ꯁꯥꯔ ꯒꯥꯔꯤꯗꯣ ꯑꯩꯈꯣꯏ ꯁꯥꯔꯅ ꯊꯧꯕꯅꯤ ꯒꯥꯔꯤ ꯉꯁꯥꯏꯒꯗꯤ ꯀꯔꯤ ꯇꯧꯕ ꯉꯁꯥꯏꯒꯗꯤ ꯀꯩꯗꯧꯕ ꯎꯀꯤꯜ ꯁꯥꯍꯦꯕ ꯑꯁꯦꯡꯕꯗ ꯍꯥꯏꯌꯨꯅꯦ ꯎꯀꯤꯜ ꯁꯥꯍꯦꯕ ꯁꯥꯔ ꯑꯩꯈꯣꯏꯗꯤ ꯍꯥꯏꯖꯔꯦꯀꯣ ꯁꯥꯔ ꯑꯩꯈꯣꯏꯗꯤ ꯍꯥꯏꯖꯔꯦ ꯅꯈꯣꯏ ꯑꯅꯤ ꯍꯥꯏꯔꯦ ꯁꯤꯗꯒꯤꯗꯤ ꯅꯆꯤꯟ ꯍꯣꯡꯈꯤꯗ꯭ꯔꯣ ꯀꯨꯃꯥꯔ ꯃꯆꯥ ꯑꯁꯣꯝꯗ ꯌꯥꯝꯅ ꯐꯨꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯇꯔꯟ ꯑꯃꯨꯛ ꯂꯥꯛꯈꯤꯗꯣꯏꯔꯣ ꯌꯦꯡꯗ ꯌꯦꯡꯉꯨꯕ ꯇꯥꯗ ꯇꯥꯎꯕ ꯑꯩꯈꯣꯏꯒꯤꯁꯨ ꯑꯗꯨꯝ ꯁꯣꯏꯗ꯭ꯔꯕꯅꯤ ꯈꯨꯐꯨꯁꯤ ꯎꯗ꯭ꯔꯣ ꯑꯁꯤ ꯐꯤꯂꯝ ꯌꯦꯡꯕꯒ ꯃꯥꯟꯅꯩꯁꯤ ꯑꯁꯦꯡꯕꯒꯤ ꯐꯨꯊꯔꯛꯀꯗꯣꯏꯅꯦ ꯍꯥꯏꯌꯨ ꯁꯠ ꯍꯥꯏꯌꯨ ꯍꯥꯏꯌꯨꯅꯦ ꯎꯀꯤꯜ ꯁꯥꯍꯦꯕ ꯍꯥꯏꯌꯨꯅꯦ ꯀꯅꯥꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯅꯁꯥꯅ ꯅꯗꯧ ꯌꯥꯗ꯭ꯔꯦ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯃꯥꯅꯦ ꯑꯩꯅ ꯒꯥꯔꯤ ꯊꯧꯕꯅꯤ ꯍꯧꯖꯤꯛ ꯈꯛꯇ ꯑꯩꯅ ꯒꯥꯔꯤ ꯊꯧꯕꯅꯤ
ꯑꯁꯦꯡꯕꯁꯤ ꯍꯥꯏꯌꯣ ꯃꯥꯅꯦ ꯑꯩꯅ ꯒꯥꯔꯤ ꯊꯧꯕꯅꯦ ꯑꯩꯅ ꯑꯗꯨꯗꯤ ꯍꯥꯏꯌꯣ ꯅꯪꯅ ꯀꯔꯤ ꯇꯧꯈꯤꯕ ꯍꯥꯏꯌꯣ ꯑꯁꯦꯡꯕꯁꯤꯡꯗ ꯍꯥꯏꯌꯣ ꯅꯊ꯭ꯋꯥꯏꯗꯣ ꯀꯟꯕꯤꯒꯦ ꯍꯣꯏ ꯑꯩꯒꯤ ꯊꯛꯇ ꯏꯟꯀ꯭ꯋꯥꯏꯔꯤ ꯈꯔ ꯆꯠꯊꯗꯨꯅ ꯂꯩꯕꯒꯤ ꯑꯩꯅ ꯅꯈꯣꯏꯒꯨꯝꯕ ꯀꯌꯥ ꯁꯣꯂꯨꯁꯟꯗꯅ ꯊꯝꯕꯩ ꯋꯥꯅꯤ ꯅꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯗꯤꯅꯦ ꯍꯥꯠꯄ ꯌꯥꯔꯕ ꯅꯁꯥꯃꯛꯀꯤ ꯅꯆꯥꯗꯨꯕꯨ ꯅꯪꯅ ꯃꯩ ꯊꯥꯔ ꯍꯥꯟꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯂꯣꯟꯅ ꯂꯧꯕ ꯅꯪꯒꯤ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯌꯦꯠꯄ ꯄꯤꯗꯅꯅꯕꯒꯤꯗꯃꯛ ꯃꯄꯨꯟꯁꯤ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕꯅꯤ ꯅꯪ ꯅꯁꯥꯅ ꯈꯪꯗ꯭ꯔꯣ ꯑꯦꯇꯦꯝꯞ ꯇꯨ ꯃꯔꯗꯔ IPCꯒꯤ ꯁꯦꯛꯁꯟ ꯀꯌꯥꯅꯣ ꯍꯥ ꯃꯤ ꯍꯥꯠꯄꯒꯤ IPCꯒꯤ ꯁꯦꯛꯁꯟ ꯀꯌꯥꯅꯣ ꯅꯁꯥꯅ ꯈꯪꯗꯨꯅ ꯂꯩꯔꯕꯗꯨꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯅ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯇꯥꯛꯂꯒ ꯅꯪ ꯅꯁꯥꯒꯤ ꯊꯕꯛꯇꯅ ꯅꯪꯅ ꯆꯠꯊꯕꯅꯤ ꯍꯥꯏꯌꯨ ꯅꯪꯒꯤ ꯅꯨꯄꯤ ꯍꯥꯠꯂꯒ ꯅꯪꯒꯤ ꯅꯁꯥ ꯍꯥꯠꯂꯒ ꯅꯪꯅ ꯀꯅꯥꯗꯅꯣ ꯃꯤꯅꯝꯒꯗꯧꯔꯤꯁꯤ ꯍꯥꯏꯌꯣ ꯅꯪꯅ ꯀꯅꯥꯗꯅꯣ ꯃꯤꯅꯝꯒꯗꯧꯔꯤꯁꯤꯕꯣ ꯅꯪꯒꯤ ꯂꯣꯏꯅꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯐꯥꯎꯕ ꯅꯪꯅ ꯆꯠꯊꯒꯗꯕ ꯊꯕꯛ ꯄꯨꯝꯅꯃꯛꯇꯣ ꯑꯩꯈꯣꯏꯗ ꯇꯥꯛꯊꯣꯔꯛꯂꯤꯕ ꯑꯩꯈꯣꯏꯗ ꯅꯪꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯅꯪꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯩꯈꯣꯏꯅ ꯁꯦꯂꯨꯠ ꯇꯧꯏ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯑꯁꯦꯡꯕꯒꯤꯗꯃꯛ ꯑꯆꯨꯝꯕꯒꯤꯗꯃꯛ ꯃꯊꯃꯣꯏ ꯁꯦꯡꯅ ꯂꯦꯞꯄꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯈꯪꯕꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯇꯉꯥꯏꯐꯗ꯭ꯔꯕꯗꯤ ꯀꯣꯔꯠꯇꯁꯨ ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯅꯪꯒꯤ ꯅꯨꯄꯤꯃꯛꯅ ꯁꯣꯏꯗꯅꯃꯛꯀꯤ ꯋꯤꯠꯅꯦꯁ ꯕꯣꯛꯁꯇ ꯄ꯭ꯔꯃꯣꯒꯤ ꯃꯤꯆꯪꯗ ꯋꯥ ꯁꯣꯏꯗꯅ ꯉꯥꯡꯉꯨ ꯍꯥꯏꯕꯗꯤ ꯌꯥꯔꯛꯀꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯇꯧꯔꯣ ꯅꯪ ꯅꯁꯥꯅ ꯅꯔꯥꯟ ꯌꯥꯖꯔꯕ ꯊꯕꯛ ꯑꯁꯤ ꯂꯣꯏꯔꯦ ꯆꯨꯝꯃꯦ ꯁꯥꯔ ꯑꯩ खरा लान खरमाले खरा नतीने यामना लान खरबजान खरागा नतीगे नंगी थाजबदुना प्रमोना नंगी नफमदा मागी थमोइसिनकिबनि मदो अकोनबदा महांगना अचुम्बा करीनो अरानबा करीनो खंगलक्लबा मतुंगदा नंगी नुपी अंगांग लई खंगबदगी नंगी नसादा नंगी नुपीदा नंगी अंगांगदा अयेतबा महाक पीखिदे लापलबा खुंगंग अमदा महाकी ममागी मरी मता ओइबा मबोक थोकपा जगा अमदा मफम मदुदा लेकाई समाज असकी मिनोक कीबदगी मफम मदुदा मिरोन बि नुपी मोइना लेसाबी माना मिरोन बि ओइना लुहोंगदना लुहोंगदना ममित्ता मचानु पादो फंगजकी मफम मदुदा चही मरी चावननबो योलकी नंगी लुपा मते याउदना अदुबो महाक अवाबो ओइरकी हौजिकी फिबम असिदा कराइदगी सागनी कराइदगी थकनी अदुबो हिंगदबदि यादि इकाएकी वांगमलाना नंगी युमदा लाकी नीजबा लाकी उपाय लेत्रे मतें खजिकता पियो हाइदना अदुक सांगलबा चही मरी मंगा दुदा नंगी ननाक्ता लाक्तुना नोंमता येलेद्रबिदुना नंगी ननाक्ता लाक्तुना पैसा खरा नीजकी अदुबो नंगना थीना nganglगा इमुंग अदुदुगी तांतोकी नुमित अदुदा नंगी नुपी हना चिंगनकी मसादो मागी मसागा मसक मानै हाइदना नंगबु कदाइदगिनो हाइ अदुबो नुपी अदुना आई नंगी नपुरुबसु यानी सुबा नुपीनी हाइबदी महा हाइखिदि हाइबसु यारम अदुबो थमोइ सेंगलबि चमजरबिदुना नंगी इमुंग काइदननबगिदमा नंगी युमदगी अंगांग अदु पुरगा चटकी अदुबो लंबीदा ngahak gari ngairingeda angang aduna sanaduna leiringai ngaiak आरती गा फोन तौदुनु leiringegi अदुगुमा तंजा अदुदा नंगना सागी बोलेरो गारी अदु नंगना थौरगा गारी अदुगी मनुंगदा इंगोसा अमदि मंगी पुरगा गारी ना थोंगी मफम अदुदगी नंग हिट एंड रन सेनकी लेकाय अदुदा लेरिबा मियाम पुनमंगना नुपी अदो हॉस्पिटल पुखटकी अदुगा गारी नंबर प्लेट फावबा थादबा गारी अदु नंगना एक्सीडेंट थुए हदुना वर्कशॉप अमदा सेमगा नयुमदा गारी पुसनकीदि नंगना तौबा पुनमक्तो अइखोइ लोइना खंगलबनि अदुबो मदु खक्ता सुनतना अइना मफम अदुदा लागा नंगी नवोंगना तौ अदु थौदोक्के हाइदुना चुम्बा खरा उरब्रा सिगी फोटोसे सिदा प्रमोगा नंगा कामिनरिबा फोटो मयाम सियो मसी खक्ता नति अदुबो प्रमोना लेबाक सरासन मदु उटपा पामखिदि अदुबो अचुम्बा सेंबा खरा खंगननबगिदमा नंगी नथक्ता अइना हाइरम्बा अदुगा नंगना ओंथोक्लरगा कोर्ट DNA के टेस्ट तौननबगी अयाबदो पिरक्लबदी सोयदनमकि नंगी नचानी खंगलनी हाइदुना मी खरा सेमुंग नेक्लगा केरोसिन हैजेलगा मै थाना होनबा अदुबो नंगना मफम अदुदा लाकदोरि हाइबदो कोइना खंकी युम अदुदा मे लहिनखिदे गेट हांगतोगना कोइ चंखिबगा मपानदगी गेट अदो लोनसिनखिबनि अदुबो नंगबो खोइगी लांगदे इराय लाइना थोकी नंगी नुपी अमदि नंगी नचा पुनम लोइनमक सेबोय हाइबदि प्रमो अदुगा मागी मचानुपा मोमो मसी खक्ता नथि नंगना युमदो सोलोनसिनदुना थमलमबि नंगी नुपी DSP तंफाना मतम चाना संगदुना
nangi nupi gi punsi kanki amadi nangi nacha makhoi su sep oina mapam da lei kari makhoi di kana na mapam da nangi no to du khang labani na achumba seng badu khang na bagi damak DSP tamphana inquiry ma tawki maduda nangi yumda case amagi damak nanga unage haiduna sangki nang leiramdi matamadu di mung dugi thong lolam maduda thong hangdoga nangi nupi gi wari sanaki matamadu da DSP tamphane habido masak taki adubu nangi nupina nangni yum mai thana na ba angang adu lusinabagi wahai du tahobuna maramorega wafamado DSP tamphana aingonda mo hairki aina muk RT da haiki madugi matung da khoina plan ase sinkibani okil sahib aron banupi ama nangna thamlaba angang adugi custody kamdoga dagi haibadudi aina nongonda ta udrabasu nangni hena khangai angang ama nangna nangi na chani haiduna nupi duga nanga divorce toroba natra khainaraba angang adugi custody du mapa natraga mama da karambane hena leibada khudong chaga dagi haibado madu yenglaba matamda mama natraga mapa da leibi madudi nangni hena khang adubu hauji angang adu nangna haning manina nangonda custody oina thambadi khudong char aduna pramogi manakta mapunchi chupa leijaduna mi mo oina nabagi dama pramona irai laina semkigan nangonda gi lupa mata logda basu yagan adubu lawpham di thoi angang dugi custody mama da leirabasu nangna angang ado matik sana mahi masing tambal loidribu phawbadi nangna mabu thakadabane habse ain di yawriba adubu nangna mado kariguma mata waru hauji nangna tangai phadana tawgadabasi pramobu nangna bar association digi magi license kakna nambagi dam hona kibadu nangna sana bar association da aina madu punamaktu tawkibani mahakti lanjadabani haiduna application ama ibata se che sidale kolom sidale iyo sidiyo sasari yune matau karamna haibabu kain nara leiduna pramogi punsibu manghanadaba nangna gari na thomi machanu pamai tharaga hatke tawi aduga pramo aina tumina aronbu aina lawraga thamkiba nupin mahaku aige punsidi yetana nabagi dama aina mabu maran sizanduna aige aronba che khara aige ani suba aige client se edu pithoklami haiduna maran siduna bar association da aina application irubadu aran bani mahaki license hingat hanbiyu haiduna nangna shiri right now hojig you adugane nangna masibu ikraba nangondagi lupa mata laudana masa se sahi mari thakpa ngamba pramon makhata ba sahi su nangna license hingal alabadine mahaksu ukilamani tola taraba lairaba kayagi mating pangdana paisa puthokpa ngamjadaba kayagi free legal aid ta ukilamoina human rights ki violate tobiraba miodagi hak khongawnaba kayagi kuchenchendana madudagi phanglakpa cheng maru khrado maduna dum macha si thakpa ngangani mabu khingba ngangani nangna madugi dama karisu wabiron aduga masi masu khang nangna pidrabasu aingi matingna nangondagi nangi nachano pa sigi sakthungshu soidina logani haujuma chachariyo ijake yo yamthuni akoi TAYAI sidi pramai ni akoina khannaba mayam se mana khallaga as yam laina tawkibe wani as masigi nupa da ide pubo phangaudo bachi chakre da ko mogi momo ai de in kin de tin mani do kadore ga mai sir krisa tawde sir as podi phuning kre da ko sida lere kada yenge okay kari suwarun da nangi na thakta case manga tarukumba adu mangai da aina haidrabasu nangna sana dum khango attempt to murder mihat losina bohonaba mihat nana bohonaba nasanu pahana bohonaba yumai thana bohonaba aduga nangi nupi khangandana aronba lichat ama chalaga nangna nupi amade angang lehelamba masi punama IPC gi section kharasina nangbu jail da matam sangna leitrabasu tara makun magi manungda di leibe yaidana aduga ingosa amadi mangi migi mateng panglabadi afaba thabakta mateng pangun san asibagi manakta lepnabadi price phangba haibaduni nakhoi ani na phangadori ba chairaga sina aremba apamba ahenba mine pirakpa adugumba afabani phattabani khangdaba lukha khara charaga nayumda nupi angangda namthak toba
ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯅꯈꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯅꯁꯨ ꯂꯣꯏꯅꯃꯛ ꯈꯪꯒꯅꯤ ꯑꯗꯨꯗꯤ ꯃꯇꯝ ꯈꯔꯗꯤ ꯖꯦꯜꯗ ꯍꯋꯥꯏ ꯆꯥꯗꯨꯅ ꯂꯩꯕ ꯇꯥꯔꯦꯅꯦꯀꯣ ꯒꯥꯃꯩ ꯁꯔ ꯊꯣꯛꯁꯤꯂꯣ ꯐꯅꯤ ꯁꯔ ꯍꯣꯏ ꯅꯈꯣꯏ ꯑꯩꯅ ꯍꯣꯔꯦꯟ ꯂꯥꯛꯑꯒ ꯐꯨꯒꯤꯅꯤꯀꯣ ꯑꯁꯤꯗꯤ ꯀꯔꯤꯅꯣ ꯑꯥꯔꯇꯤꯒ ꯄ꯭ꯔꯃꯣꯒ ꯑꯁ ꯀꯔꯤꯅꯣ ꯃꯈꯣꯏ ꯂꯥꯛꯏꯁꯤꯅ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦꯅꯦꯀꯣ ꯑꯁ ꯑꯁꯤꯒꯤ ꯎꯀꯤꯜ ꯅꯨꯄꯤꯁꯤꯁꯨ ꯀꯗꯥꯏꯗꯒꯤ ꯑꯐꯕ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯗꯅ ꯃꯥꯁꯨ ꯇꯧꯕꯗꯤ ꯑꯁ ꯂꯞ ꯏꯁ ꯕ꯭ꯂꯥꯏꯟ ꯍꯥꯏꯕꯗꯨꯅꯤꯅꯦꯀꯣ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯑꯍꯥꯟꯕ ꯎꯕꯗ ꯂꯞ ꯑꯦꯠ ꯐꯥꯔꯁ ꯁꯥꯏꯠ ꯍꯥꯏꯕꯗꯨꯅꯤꯅꯦ ꯑꯗꯨꯕꯨ ꯃꯥꯒꯤꯁꯤꯗꯤ ꯑꯁ ꯂꯞ ꯑꯦꯠ ꯐꯥꯔꯁ ꯀꯥꯔ ꯊꯣꯝꯕꯅꯤꯅꯦ ꯃꯥꯒꯤꯁꯤ ꯀꯔꯤꯅꯣꯅꯦ ꯑꯁ ꯅꯨꯡꯁꯤꯕꯗ ꯀꯥꯔꯅ ꯊꯣꯝꯕꯅꯦꯕ ꯑꯗꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯗꯣ ꯍꯥꯠꯄꯗꯣ ꯑꯁ ꯀꯔꯤꯅꯣ ꯇꯧ ꯁꯔ ꯏꯟꯁꯄꯦꯛꯇꯔꯕꯨ ꯂꯩ ꯃꯦꯗꯥꯝ ꯁꯣꯝ ꯆꯪꯁꯤꯟꯕꯤꯔꯣ ꯁꯣꯝꯗ ꯂꯥꯛꯈꯤꯌꯣ ꯁꯔ ꯀꯩꯗꯧꯔꯦ ꯒꯥꯃꯩ ꯎꯀꯤꯜ ꯅꯨꯄꯤꯗꯣ ꯂꯥꯛꯑꯦ ꯁꯔ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯔꯤꯅꯣ ꯄ꯭ꯔꯣꯃꯣ ꯍꯥꯏꯕꯗꯨꯁꯨ ꯌꯥꯎꯏ ꯁꯔ ꯌꯥꯔꯦ ꯆꯪꯍꯜꯂꯣ ꯑꯗꯣ ꯐꯒꯅꯤ ꯁꯔ ꯃꯦꯗꯥꯝ ꯈꯣꯏ ꯁꯣꯝꯗ ꯂꯦꯡꯁꯤꯟꯈꯤꯌꯣ ꯁꯤꯗ ꯂꯥꯛꯈꯤꯌꯣ ꯁꯔꯅ ꯁꯣꯝꯗ ꯆꯪꯈꯤꯌꯣ ꯍꯥꯏꯌꯦ ꯁꯤꯗ ꯆꯪꯕꯤꯔꯣ ꯑꯥꯔꯇꯤ ꯂꯦꯡꯁꯟꯕꯤꯔꯣ ꯁꯔ ꯌꯥꯔꯦ ꯁꯔ ꯌꯥꯅꯤ ꯍꯦꯛꯇ ꯂꯦꯡꯁꯟꯕꯤꯔꯣ ꯁꯤꯗ ꯐꯝꯕꯤꯌꯨꯁꯦ ꯂꯥꯛꯑꯣ ꯁꯣꯝꯗ ꯐꯝꯕꯤꯔꯣ ꯁꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯔ ꯃꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯌꯥꯔꯕꯅꯤ ꯇꯉꯥꯏꯐꯗꯕ ꯑꯩꯈꯣꯏꯒꯤ ꯆꯥꯔꯖ ꯁꯤꯠ ꯂꯣꯏꯅ ꯁꯦꯝꯕ ꯂꯣꯏꯔꯦ ꯀꯣꯔꯠꯇ ꯊꯥꯡꯒꯠꯂꯒ ꯃꯁꯥꯅ ꯃꯥꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯥꯜ ꯃꯥ ꯂꯣꯏꯅ ꯐꯪꯖꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦ ꯁꯤꯒꯤ ꯆꯦꯁꯤꯅ ꯑꯥꯔꯇꯤ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯗ ꯁꯤꯒꯤ ꯀꯣꯄꯤꯁꯤꯃ ꯌꯧꯍꯟꯕꯤꯔꯣ ꯌꯥꯝ ꯐꯔꯦ ꯁꯔ ꯁꯤ ꯑꯣꯏꯔꯗꯤ ꯁꯔ ꯃꯥꯒꯤ ꯂꯥꯏꯁꯦꯟꯁ ꯁꯣꯏꯗꯅ ꯍꯤꯡꯒꯅꯤ ꯁꯔ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯁꯥꯔꯅ ꯍꯣꯠꯅꯕꯤꯕꯗꯒꯤ ꯑꯥꯔꯇꯤ ꯃꯁꯤ ꯑꯩꯒꯤ ꯊꯧꯅꯤ ꯃꯁꯤꯗ ꯑꯩꯅ ꯍꯣꯠꯅꯗꯕ ꯍꯥꯏꯕ ꯂꯩꯇꯦ ꯃꯁꯤꯗꯕꯨ ꯇꯧ ꯍꯥꯏꯗꯅ ꯑꯩ ꯄꯨꯂꯤꯁ ꯑꯣꯏꯔꯤꯅꯤ ꯑꯗꯨꯒꯅꯦ ꯑꯩꯁꯨ ꯃꯁꯤꯗꯕꯨ ꯇꯧꯒꯦ ꯍꯥꯏꯗꯅ ꯄꯨꯂꯤꯁ ꯑꯣꯏꯔꯤꯅꯤ ꯃꯗꯅꯦ ꯇꯧꯕꯤꯕ ꯑꯗꯨ ꯑꯗꯥ ꯑꯗꯨ ꯀꯔꯤꯝꯇ ꯂꯩꯇꯦ ꯃꯗꯨ ꯍꯥꯏꯅꯒꯨꯝꯁꯤ ꯑꯗꯨ ꯄ꯭ꯔꯃꯣ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯤꯁꯟ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯏ ꯄꯥꯏ ꯑꯗꯨꯕꯨ ꯄ꯭ꯔꯃꯣ ꯃꯥꯅ ꯇꯧꯈꯤꯕ ꯊꯕꯛ ꯈꯔꯗꯨꯒꯤ ꯁꯣꯏꯗꯅ ꯃꯍꯥꯛ ꯖꯦꯜꯗꯗꯤ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯅꯤ ꯑꯗꯨ ꯅꯪꯅ ꯃꯥꯒꯤ ꯃꯊꯛꯇ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕ ꯑꯗꯨꯒ ꯀꯔꯤ ꯊꯥꯡꯒꯠꯅꯤꯡꯕ ꯂꯩꯕ ꯍꯥꯏꯕꯗꯣ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯑꯩ ꯑꯝꯇ ꯈꯪꯈꯤ ꯁꯔ ꯀꯔꯤꯝꯇ ꯃꯥꯒꯤ ꯃꯊꯛꯇ ꯇꯧꯔꯒꯨꯝꯁꯤ ꯀꯔꯤ ꯑꯥꯔꯇꯤ ꯄ꯭ꯔꯃꯣꯅ ꯍꯥꯏꯁꯤꯕꯣ ꯁꯔ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯁꯔ ꯑꯩ ꯅꯨꯄꯥ ꯌꯥꯎꯗꯅ ꯍꯤꯡꯕꯁꯦ ꯌꯥꯝꯅ ꯋꯥꯕꯅꯦ ꯁꯔ ꯀꯔꯤ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯃꯥꯅꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯦꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯑꯩꯁꯨ ꯇꯁꯦꯡꯅꯗꯤ ꯑꯩ ꯈꯪꯍꯧꯗꯕꯅꯤ ꯈꯪꯅ ꯈꯣꯡꯐꯝ ꯑꯁꯤ ꯊꯥꯡꯖꯟꯈꯤꯕꯗꯤ ꯅꯠꯇꯦ ꯀꯗꯥꯏꯗꯒꯤꯅꯣ ꯅꯨꯄꯤ ꯑꯃ ꯂꯥꯛꯑꯒ ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯄꯨꯡꯀꯥꯏ ꯄꯨꯡꯆꯥꯏ ꯆꯥꯏꯔꯦ ꯍꯥꯏꯗꯨꯅ ꯏꯆꯦꯗꯨꯅ ꯈꯜꯂꯝꯒꯗꯕꯗ ꯁꯔ ꯑꯩꯒꯤ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯂꯥꯏꯁꯦꯟꯁꯁꯦ ꯃꯁꯤ ꯈꯛꯇꯪ ꯍꯤꯡꯒꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯃꯁꯤꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯈꯔꯗꯨꯅ ꯑꯩ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯒꯅꯤ ꯑꯩ ꯀꯦꯁ ꯀꯌꯥ ꯊꯦꯡꯅꯒꯅꯤ ꯃꯤꯅ ꯄꯤꯔꯝꯕ ꯈꯔ ꯈꯛ ꯂꯧꯒꯅꯤ ꯑꯩ ꯃꯟꯇꯤꯛꯅꯔꯣ ꯏꯆꯥꯁꯤꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯈꯛꯇꯪꯗꯤ ꯄ꯭ꯂꯤꯖ ꯁꯔ ꯑꯩ ꯃꯥꯒꯤ ꯃꯊꯛꯇ ꯑꯩꯕꯨ ꯍꯥꯠꯀꯦ ꯇꯧꯏ ꯍꯥꯏꯕ ꯀꯦꯁꯇꯨ ꯃꯗꯨꯃ ꯂꯧꯊꯣꯛꯄꯤꯔꯁꯤ ꯁꯔ ꯑꯥꯔꯇꯤ ꯄ꯭ꯔꯃꯣꯅ ꯍꯥꯏꯔꯤꯁꯤꯕꯨ ꯁꯔ ꯑꯩ ꯍꯥꯏꯅꯕ ꯌꯥꯕ ꯍꯥꯏꯅꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯐꯤꯔꯦꯞꯁꯤ ꯌꯥꯝꯅ ꯀꯜꯂꯦ ꯄ꯭ꯔꯃꯣ ꯃꯨꯟꯅ ꯈꯜꯂꯣ ꯅꯪꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯈꯤꯕ ꯅꯨꯄꯥꯗꯨ ꯑꯃꯨꯛ ꯃꯄꯥꯟꯗ ꯍꯤꯡꯅ ꯊꯣꯔꯛꯄ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯃꯥꯡꯅꯅꯕꯒꯤꯗꯃꯛ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯁꯔ ꯑꯩꯒꯤ ꯁꯤꯕ ꯑꯃꯁꯨꯡ ꯆꯪꯕꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯕꯅꯤ ꯁꯔ ꯑꯗꯨꯕꯨ
ꯃꯤꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯔꯧ ꯊꯥꯡꯂꯒ ꯏꯆꯦ ꯑꯃꯗꯤ ꯏꯆꯦꯒꯤ ꯃꯆꯥꯗ ꯑꯩꯅ ꯌꯦꯠꯄꯗꯣ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯁꯥꯔ ꯏꯄꯥ ꯏꯆꯥ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯃꯐꯝ ꯑꯃꯗ ꯉꯝꯅꯕ ꯑꯗꯨꯝ ꯍꯤꯡꯅꯕ ꯍꯣꯠꯅꯖꯔꯒꯦ ꯁꯥꯔ ꯀꯔꯤ ꯅꯃꯥꯅꯆꯥ ꯃꯐꯝ ꯑꯁꯤꯗꯒꯤꯁꯨ ꯂꯥꯞꯅ ꯆꯠꯂꯒꯦ ꯍꯥꯏꯕ ꯄ꯭ꯔꯃꯣ ꯈꯟꯗꯨꯅ ꯑꯃꯨꯛꯇꯗꯤ ꯌꯦꯡꯉꯨ ꯑꯗꯨ ꯀꯨꯏꯔꯕ ꯃꯇꯝ ꯑꯗꯨ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯛꯇ꯭ꯔꯒ ꯅꯪꯅ ꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯨꯛ ꯐꯪꯅꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯃꯐꯝꯗ ꯃꯤꯅꯨꯡꯁꯤ ꯎꯠꯂꯤꯕ ꯍꯥꯏꯕꯗꯨꯔꯣ ꯅꯠꯇꯦ ꯁꯥꯔ ꯑꯩꯗꯤ ꯃꯥꯒꯤ ꯃꯐꯝꯗ ꯃꯤꯅꯨꯡꯁꯤ ꯎꯠꯄꯒꯤꯁꯨ ꯅꯠꯇꯦ ꯑꯩꯗꯤ ꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯁꯨ ꯑꯩꯅ ꯃꯄꯣꯛ ꯑꯁꯤꯒꯤ ꯉꯥꯏꯒꯗꯕ ꯅꯠꯇ꯭ꯔꯦ ꯑꯩꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯌꯦꯜꯂꯨꯕꯅꯤ ꯑꯩꯅ ꯂꯥꯞꯅ ꯆꯠꯈꯤꯒꯗꯕꯅꯤ ꯁꯥꯔ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯁꯥꯔ ꯄ꯭ꯔꯃꯣ ꯅꯪꯅ ꯂꯦꯞꯂꯤꯕ ꯅꯪꯒꯤ ꯐꯤꯔꯦꯞ ꯃꯗꯨꯅ ꯑꯆꯨꯝꯕ ꯂꯝꯕꯤ ꯑꯃꯗ ꯆꯠꯈ꯭ꯔꯕꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯥꯅ ꯑꯃꯨꯛ ꯇꯨꯡꯗ ꯀꯔꯤ ꯈꯜꯂꯛꯄ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯊꯣꯛꯂꯛꯄ ꯑꯃꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯊꯣꯛꯂꯛꯄ ꯁꯥꯔ ꯃꯗꯣ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯈꯜꯂꯕꯅꯦ ꯁꯥꯔ ꯑꯩ ꯃꯥꯅ ꯎꯒꯗꯕ ꯃꯐꯝꯗ ꯑꯩ ꯂꯩꯔꯣꯏ ꯑꯩ ꯂꯥꯞꯅ ꯆꯠꯈꯤꯅꯤ ꯑꯩꯕꯨ ꯎꯗ꯭ꯔꯕ ꯑꯗꯨꯒ ꯑꯩꯅ ꯌꯦꯠꯇ꯭ꯔꯕ ꯃꯥꯗꯤ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯗꯣ ꯅꯣꯡꯃꯇꯁꯨ ꯃꯥꯅ ꯑꯩꯕꯨ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯈꯤꯕ ꯅꯠꯇꯦ ꯑꯩꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯍꯥꯛꯄꯨ ꯅꯤꯡꯖꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯣꯃꯣꯒꯤ ꯄꯨꯟꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯔꯤꯕꯅꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯁꯦꯝꯗꯕ ꯌꯥꯗꯕꯅꯤ ꯑꯗꯨꯅ ꯑꯗꯨ ꯀꯨꯏꯔꯕ ꯃꯇꯝꯗꯨꯗꯤ ꯃꯥꯅ ꯑꯩꯒꯤꯗꯃꯛ ꯍꯪꯂꯛꯇ꯭ꯔꯒ ꯑꯩ ꯈꯪꯉꯤ ꯃꯉꯣꯟꯗꯕꯨ ꯌꯦꯠꯇ꯭ꯔꯕꯗꯤ ꯃꯥꯅ ꯑꯩ ꯊꯤꯔꯣꯏ ꯑꯩꯅ ꯌꯦꯠꯂꯦ ꯈꯟꯕꯗꯨꯅ ꯃꯥꯅ ꯑꯩꯕꯨ ꯊꯤꯔꯛꯈꯤꯕꯅꯤ ꯑꯩꯗꯤ ꯃꯉꯣꯟꯗ ꯌꯦꯠꯄ ꯂꯥꯛꯄ ꯅꯠꯇꯦ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯃꯥꯒꯤ ꯃꯆꯥꯅꯤꯀꯣ ꯈꯟꯗꯨꯅ ꯑꯩꯗꯤ ꯃꯗꯨ ꯃꯇꯦꯡ ꯂꯧꯕ ꯑꯣꯏꯅ ꯆꯠꯂꯨꯕꯅꯤ ꯑꯗꯣ ꯑꯩ ꯃꯇꯦꯡꯁꯨ ꯂꯧꯖꯔꯔꯣꯏ ꯃꯉꯣꯟꯗꯁꯨ ꯌꯦꯠꯆꯔꯔꯣꯏ ꯑꯩꯅ ꯂꯥꯞꯅ ꯆꯠꯈꯤꯕꯗ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯃꯥꯅ ꯂꯣꯏꯅ ꯄ꯭ꯔꯃꯣ ꯐꯔꯦꯁꯤ ꯑꯃ ꯑꯣꯏꯔꯦ ꯑꯥꯔꯇꯤ ꯇꯉꯥꯏꯐꯗꯅ ꯃꯥꯒꯤ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯗꯒꯤ ꯃꯍꯥꯛꯀꯤ ꯂꯥꯏꯁꯦꯟꯁꯇꯨ ꯃꯗꯨ ꯍꯤꯡꯒꯠꯅꯅꯕꯒꯤꯗꯣ ꯃꯊꯛ ꯊꯣꯡꯕꯁꯤꯡꯗ ꯇꯥꯟꯅꯔꯒ ꯌꯥꯅꯕꯗꯨ ꯀꯔꯤ ꯀꯔꯤꯅꯣ ꯑꯗꯨ ꯑꯃꯨꯛꯇ ꯍꯣꯠꯅꯔꯣ ꯁꯥꯔ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯃꯗꯣ ꯁꯣꯏꯗꯅꯕ ꯑꯗꯨꯝ ꯇꯧꯔꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯪꯕꯨ ꯍꯥꯠꯅꯕ ꯇꯧꯏ ꯍꯥꯏꯕ ꯑꯦꯇꯦꯝꯞ ꯇꯨ ꯃꯔꯗꯔ ꯀꯦꯁꯁꯤ ꯂꯧꯊꯣꯛꯄ ꯇꯥꯔꯦ ꯑꯗꯨꯒ ꯅꯆꯥꯅꯨꯄꯥꯗꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯁꯟꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕ ꯀꯦꯁ ꯑꯁꯤꯁꯨ ꯂꯧꯊꯣꯛꯄ ꯇꯥꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯦꯅꯤꯋꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯀꯔꯤ ꯐꯠꯇ ꯍꯥꯏꯕꯗꯨꯗꯤ ꯈꯔ ꯆꯦꯛꯁꯤꯟꯗꯕꯗꯤ ꯌꯥꯔꯣꯏ ꯁꯥꯔ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯕ ꯌꯥꯔꯅꯤꯀꯣ ꯌꯥꯔꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯃꯣ ꯃꯨꯟꯅ ꯑꯃꯨꯛꯇꯪꯗꯤ ꯈꯜꯍꯟꯅꯤꯡꯉꯤ ꯅꯪꯒꯤ ꯈꯣꯡꯊꯥꯡꯁꯦ ꯌꯥꯝꯅ ꯂꯨꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯁꯥꯔ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯩ ꯃꯥꯌꯣꯛꯅꯕ ꯉꯝꯃꯅꯤ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯈꯜꯂꯕꯅꯤ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯁꯣꯏꯈꯤꯕ ꯑꯩꯅ ꯂꯥꯟꯈꯤꯕ ꯉꯥꯛꯇꯅꯤ ꯁꯥꯔ ꯑꯩꯒꯤ ꯑꯅꯤꯡꯕꯁꯦ ꯑꯃꯨꯛꯇ ꯊꯨꯡꯍꯟꯕꯤꯌꯨ ꯁꯥꯔ ꯐꯔꯦ ꯄ꯭ꯔꯃꯣ ꯑꯥꯔꯇꯤ ꯀꯦꯁꯤ ꯅꯪꯒꯤ ꯑꯃꯗꯤ ꯋꯥꯠꯂꯦ ꯑꯁꯤꯅ ꯀꯝꯗꯧꯕ ꯅꯪꯁꯨ ꯑꯃꯨꯛ ꯄ꯭ꯔꯃꯣꯒꯨꯝꯅ ꯀꯦꯁ ꯑꯁꯤ ꯍꯟꯇꯣꯛꯀꯦ ꯍꯥꯏꯔꯛꯀꯗꯣꯔꯤꯔꯣ ꯁꯥꯔ ꯑꯩꯒꯤꯗꯤ ꯍꯟꯇꯣꯛꯑꯦ ꯁꯥꯔ ꯊꯧꯉꯝꯕ ꯑꯔꯥꯏꯕ ꯃꯤ ꯅꯠꯇꯦ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯊꯦꯡꯅꯖꯔꯛꯄꯗ ꯃꯪꯐꯝ ꯑꯇꯣꯞꯄ ꯂꯩꯍꯧꯔꯤꯕꯗꯣ ꯃꯗꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯗꯨꯅ ꯇꯛꯈꯠꯇꯨꯅ ꯍꯪꯕ ꯑꯃ ꯆꯪꯉꯦ ꯁꯥꯔ ꯑꯗꯨꯕꯨꯗꯤ ꯁꯣꯏꯗꯅ ꯍꯪꯒꯅꯤꯗ ꯑꯗ ꯄ꯭ꯔꯃꯣꯅ ꯁꯨꯛ ꯂꯨꯈ꯭ꯔꯕ ꯀꯦꯁ ꯑꯃ ꯍꯟꯗꯣꯛꯆꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯁꯤꯗ ꯊꯧꯉꯝꯕꯒꯤ ꯀꯦꯁ ꯑꯁꯤꯗꯁꯨ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯐꯔꯦ ꯃꯗꯨꯒꯤ ꯃꯔꯣꯜꯗꯨꯅ ꯑꯩ ꯍꯥꯏꯔꯛꯀꯦ ꯃꯗꯨꯒꯤ ꯆꯥꯔꯖꯁꯤꯠ ꯑꯩ ꯁꯣꯏꯗꯅ ꯊꯥꯡꯒꯠꯅꯕ ꯍꯣꯠꯅꯔꯛꯀꯦ ꯍꯧꯖꯤꯛꯀꯤꯗꯤ ꯋꯥꯍꯪ ꯄꯥꯎꯍꯪꯒ ꯊꯧꯉꯝꯕꯕꯨ ꯇꯛꯊꯕ ꯇꯥꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯃꯪꯐꯝ ꯑꯗꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯌꯧꯅꯕ ꯇꯧꯔꯣ ꯐꯅꯤ ꯁꯥꯔ ꯑꯁ ꯀꯔꯤꯅꯣꯅꯦ ꯁꯥꯔ ꯑꯩꯈꯣꯏꯅ ꯋꯥꯅ ꯑꯁꯨꯛ ꯑꯁ ꯐꯥꯗꯅ ꯐꯨꯗꯅ ꯇꯧꯔꯒ ꯀꯔꯤꯅꯣ ꯁꯤ
Advocate Prem Kumar se sir amok thado kredi sir kurino da mong cha de sir ahan magi de bolero na thome ani subagi de sir amok tata guma kri guma na thome de adu sir masano pa gi punsi ga du yamna phabo ro de sir atam khara karino khoi gi gari gi tim ma tawra ga dum khoi leyo haibra sir gamai andagi matang da promoter lori bu kong thang si angak ko kong thang aman ai khoi so angak ko phau mana kari gi dam ta sunna khali bano haiba angak pa madile adubo mana thangla ka dori ba kong phom se mahang na maram moi duna makhoi gi mung adu kaire mahang na maram moi ga makhoi gi mung du da muktang ha na gum na nuksi chana na lehen ba du mahak pa mo rang adubo mahang na di Advocate Prem Kumar gi mafam da amoh ne gel aina thajabane aina khangbale yeng batare da lo changchi lo thongam babu mukta khalaga mangpham madu kana gi mangpham no haiduna mo khang batabane as freda sir ngasi di makhoi gi turn muk tare ko sir as nungai re kri no gang de as nungai re ing nungai re yamna nungai re kri no gang mai tori tu bo sir ke sama loi bada mo hau bu ge as nungai gi tori de ko chalo chalo thong hang ko phagri sir hangse ke sir ơi nó coi hốt kêu hey hà này cái gì mà kre nó coi ma nó kém sức chưa ba xe nó coi ma nó sức bom đồ hốt bị cái xe hốt kêu yamo hốt lo yamo kari nó inspector tele kari honda mo no kari mo Mr. Thongamba nangin na khura hale aduga advocate RT bu su punchi lo sena bhona kare puna mo ekhoi khutta adubu nangna RT hat ke tobo mafam aduda nangi na khura phungke aduga mafam aduda topo mongpham khara sulai kana gi mongpham aduga nangna kari gi damta halibun madugi mafam dene khone khanangis hayo nei madu mafam duda aigi khura gi aduna tana atopa kana sulai oh nangi case asiloi banati RT na mafam asida topa case ama hauji lotion da case ama hairak padigi kone case lotion ba hona ki bagi wan nangna khangada badi nangi na khura hat pa mafam aduda ko mama tawraga phumjinki mafam aduda RT bu su phumge tawki aduga atopa mongpham khara su mafam aduda lei haibasi hauji nangi na khura ge si bhaksang mafam aduda gi ai koi recover tawtri nang purga chatkan adubu purga chatringeda mafam aduda nangna phumki ba mi adu kayano natraga kanano haibadu mado ai koi da sing hayo sing hayo ne kana mata nati mado haijin ba aran bo wafam mafam aduda kari guma chatpa mafatamda mafam aduda kari guma chatpa matamda mafam sing hel matargadi nang mafam adumakta da tawraga ko moina tawraga nangbo nongmai ne kap laga mafam aduda hatpi yabro mafam aduda kapga hatpi yabro nati shubra shi phagiro shi na kokchida sir hayo aduda hayo kanano mafam aduda halaga phongki bise mi kyano sir ama khakta ne sir ama khakta haibadi kana amadu kana hayo itomba kare itomba haibadi itomba haisina kare sir itomba haisina sir noma lambida gari thobada marai yenabadagi khatnabagi thogdoma thokiba oh adudi ngasi phawba thiba khangdana leiriba itomba nangna mahakku halaga mafam aduda phumjankiba aduga mafam aduda nangna hanga maru khara hunjalaga natra mane sir Mr. Thongamba wafamdo aikoida karima to lotkam nakura hatpagi nangdi jail asi manungda dum leidong le aikoina mafam sto wahang pangbo lorga sarsi thagal matungda nangdi napunsi se sidribo pabo jail da le do nangno hojina na case lo na kai do dino aseng musing haro harung he sir hajar ke sir noma aishu thabak chalurga gari lambi da kanna thorga lak
ꯑꯩꯅꯦ ꯀꯨꯃꯥꯔ ꯃꯆꯥꯅꯦ ꯁ꯭ꯌꯥꯝ ꯃꯆꯥꯅꯦ ꯑꯩꯈꯣꯏ ꯑꯁꯨꯝ ꯊꯧꯔꯒ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯒꯥꯔꯤ ꯑꯃ ꯌꯥꯝꯅ ꯂꯥꯏꯠ ꯉꯥꯟꯅ ꯑꯩꯈꯣꯏꯗ ꯀꯥꯞꯁꯤꯜꯂꯒ ꯂꯥꯛꯑꯦ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯁꯥꯎꯅꯤꯡꯈꯤ ꯑꯩꯅ ꯂꯥꯏꯠꯇꯣ ꯊꯦꯛꯇꯧ ꯍꯥꯏꯕꯗ ꯀꯔꯤꯃꯠꯇ ꯇꯥꯈꯤꯗꯦ ꯑꯣꯟꯁꯤꯜꯂꯒ ꯃꯍꯥꯛꯅ ꯍꯩ ꯃꯃꯥꯏꯗꯨ ꯀꯣꯛꯁꯜꯂꯨꯔꯣ ꯍꯩ ꯒꯥꯔꯤ ꯈꯥꯝꯃꯣ ꯍꯩ ꯀꯨꯃꯥꯔ ꯃꯆꯥ ꯒꯥꯔꯤꯗꯨ ꯈꯥꯝꯃꯣ ꯀꯔꯤꯒꯤꯅꯣ ꯌꯥꯝꯃꯣ ꯃꯃꯥꯏꯗꯨ ꯂꯩꯌꯣ ꯍꯧꯖꯤꯛꯀꯤꯗꯣ ꯃꯃꯥꯏ ꯂꯩꯌꯣ ꯐꯅꯤ ꯇꯥꯅꯣ ꯍꯧꯖꯤꯛ ꯒꯥꯔꯤꯗꯨ ꯇꯥꯅꯣ ꯌꯥꯝ ꯊꯨꯅ ꯇꯥꯔꯒꯗꯕ ꯆꯠꯂꯣ ꯊꯧꯖꯤꯜꯂꯣ ꯌꯥꯝꯃꯣ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤꯅꯦ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯂꯥꯎꯁꯜꯂꯝꯃꯤꯗꯨ ꯎꯗ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯩꯈꯣꯏꯗ ꯂꯥꯎꯁꯜꯂꯤꯗꯨꯕꯣ ꯒꯥꯔꯤ ꯃꯊꯛꯇ ꯃꯥꯅ ꯂꯥꯏꯠ ꯀꯥꯞꯁꯜꯂꯦ ꯑꯩꯈꯣꯏꯁꯨ ꯀꯥꯞꯄꯦ ꯑꯗꯨꯗꯤ ꯆꯞ ꯃꯥꯟꯅꯅ ꯀꯥꯞꯁꯜꯂꯒ ꯂꯝꯕꯤꯗ ꯀꯅꯥꯅ ꯆꯨꯝꯃꯤ ꯀꯅꯥ ꯂꯥꯜꯂꯤ ꯃꯗꯨ ꯈꯪꯗꯨꯅ ꯃꯥꯅ ꯃꯆꯤꯟ ꯊꯤꯖꯤꯜꯂꯒ ꯅꯃꯥꯏꯗ ꯀꯧꯁꯤꯜꯂꯨꯔ ꯍꯥꯏꯔꯝꯃꯤꯗꯨ ꯎꯗ꯭ꯔꯣ ꯇꯥꯅꯣ ꯐꯔꯦ ꯌꯥꯝꯃꯣ ꯊꯧꯖꯤꯜꯂꯣ ꯍꯦꯟꯒꯠꯂꯣ ꯃꯃꯥꯡꯗ ꯈꯥꯝꯖꯜꯂꯣ ꯐꯅꯤ ꯊꯧꯖꯤꯜꯂꯣ ꯍꯣꯏ ꯀꯨꯝꯗꯔꯣ ꯌꯥꯝ ꯊꯨꯅ ꯀꯨꯝꯗꯔꯣ ꯅꯪ ꯌꯥꯝ ꯐꯕ꯭ꯔꯥ ꯀꯨꯝꯗꯔꯣ ꯀꯅꯥꯅꯣ ꯀꯨꯝꯗꯔꯣ ꯀꯩꯅꯣ ꯍꯣꯏ ꯅꯪ ꯌꯥꯝ ꯐꯕ꯭ꯔꯥ ꯀꯔꯤ ꯈꯜꯂꯦ ꯅꯪ ꯌꯥꯝ ꯐꯕ꯭ꯔꯥꯕ ꯅꯪ ꯀꯔꯤ ꯐꯧꯏ ꯅꯃꯥꯏꯗ ꯀꯤꯟꯁꯤꯔ ꯑꯩꯉꯣꯟꯗꯒ ꯈꯨꯠ ꯍꯟꯒꯅ ꯑꯩꯉꯣꯟꯗꯒ ꯐꯨꯒꯦ ꯇꯧꯔꯛꯏꯅꯦ ꯅꯪꯅ ꯂꯥꯜꯂꯒ ꯑꯩꯉꯣꯟꯗ ꯀꯥꯞꯁꯜꯂꯒ ꯅꯣꯏ ꯀꯩꯗꯧꯗꯣꯏ ꯅꯃꯥꯏꯗ ꯀꯩꯅꯣ ꯀꯝꯗꯧꯏ ꯅꯃꯥꯏꯁꯤꯗ ꯑꯃꯨꯛꯀꯁꯨ ꯊꯤꯟꯕꯤꯒꯦ ꯌꯥꯝꯃꯣ ꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯃꯥꯅ ꯑꯣꯏꯅ ꯐꯨꯖꯤꯜꯂꯦ ꯌꯥꯝꯃꯣ ꯀꯃꯥꯏꯅ ꯇꯧꯕ ꯁꯤꯗꯤ ꯑꯩ ꯇꯧꯒꯦ ꯀꯝꯗꯧꯏ ꯌꯥꯝꯃꯣ ꯁꯤꯗꯤ ꯅꯣꯡꯃꯩꯅ ꯀꯥꯞꯁꯜ ꯃꯥꯜꯂꯤ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯝꯃꯣ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯒꯥꯔꯤ ꯊꯧꯒꯠꯂꯣ ꯃꯥꯒꯤ ꯒꯥꯔꯤꯁꯤ ꯊꯧꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯗꯕꯅꯤ ꯑꯁꯨꯝꯅ ꯁꯥꯔ ꯒꯥꯔꯤꯗ ꯃꯔꯩ ꯌꯦꯠꯅꯕꯗꯒꯤ ꯂꯥꯏꯠ ꯀꯥꯞꯁꯜꯂꯦꯅ ꯇꯧꯕꯗꯨꯗꯒꯤ ꯂꯝꯕꯤꯗ ꯃꯔꯩ ꯌꯦꯜꯂꯛꯄꯗꯨꯗ ꯑꯩꯅ ꯈꯠꯅꯕꯗꯨꯗ ꯁꯥꯎꯕꯗꯒꯤ ꯑꯩꯅ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤ ꯑꯗꯨꯒ ꯅꯪꯗꯤ ꯏꯇꯣꯝꯕꯅꯦ ꯍꯥꯏꯕꯗꯤ ꯀꯔꯝꯍꯥꯏꯅ ꯈꯪꯕ ꯁꯥꯔ ꯃꯥꯒꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ आधार कार्ड इतोंबा हाइना था लेरम सा अदुबो मसादुदा हापचलगा अखोइना चिंगदा पुखले अदुगा चिंगदा पुखलगा अखोइगी खुरा फुंबम अदुदा हिंगदा कोम अमा तौरगा मफम अदुदा फुमगा अदुमा मागी पुंसीदा दो मफमदुदा दुम मंगफम ओइदुना ngasisu यारे अदुगा अतोपा मना kana सर अतोपा मदी लेते सर नचन थी गनुने अतोपा लेरमदी सर असेंगमनी सर अतोपदी लेते सर फरे ngasi mafam aduda koi chatkani aduga nakoi ani kari kumar macha shyam macha sir hari bache sumra mani sir mani mafam masingsi hari baduda gi hendre ko mani sir aduda gi hena taidi leite sir fare nakoi hum puraga mafam aduda chakani ko madu nakoi bu tohongani aduga manung duda leriba si baksang sing do lothongani करीगुम मसिंग हेलम तारगदी नखोय मफम अदुदा गवै चसलो फंगनी सर करीनो नि सर मखोय नि मी से हाथ पीरगसो कोम तौरग फुम मी करीनो ने हतक लाप केसे जेसीबी ने खरा फुम कोम तौरग खरा फुम करीनो ने मागी नुपी खरा हाना बताउ मसा हाना बखरा ताउ करीनो खांद्रे पुंसी से स्वाइदा सुम लोइबना फदौ माले पखंग खोयनदी नुपी नुंसीबगी करीनो मंगदसो मखोय खरा ओ स्लो मोशन खरा चेन इसै खरा स एल्बम खरा नम करीनो मेन मनतादे सोमदन करीनो मतु हानना बतावसु याविदो मो हानना बतावसु याविदो मखानी को तौरिसे अस खंगदेदा करीनो हरे नुतिन जमुक जलगा करीनो सरु सरांग अमुक थांग यावरो दोरि माले नि तौरि अस करीनो खंगदे साइदि सै सक्तन ले हरदि नुगाइगनि को अस ग्यान तादेदा कइदरगे गंगे ओरेन कराई तारगे अस नंगना खबोन दे दारो ओरेन सरु सरांग लौब चटकनि हाय सर्टे ने ममांग चखिजु उद्रो कनागी सरु चांगना हायजिबो अस नहान सिगी क्रीदुनिदा
ꯀꯔꯤꯅꯣ ꯃꯈꯨꯔꯥ ꯍꯥꯠꯄ ꯅꯨꯄꯥꯗꯣ ꯁꯤ ꯂꯩꯕꯗꯣ ꯊꯣꯡꯉꯝꯕꯗꯣ ꯑꯗꯨ ꯃꯥꯒꯤ ꯁꯤ ꯍꯛꯆꯥꯡꯗꯨ ꯀꯔꯤꯗ ꯐꯨꯝꯕꯅꯤꯗꯅ ꯑꯗꯨ ꯑꯅꯧꯕ ꯑꯐꯨꯝꯕ ꯑꯃꯁꯨ ꯊꯣꯔꯛꯈ꯭ꯔꯦꯅꯦ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯑꯐꯨꯝꯕ ꯑꯃꯁꯨ ꯃꯥꯅꯤꯅꯦ ꯅꯪꯕꯣ ꯑꯁ ꯀꯔꯤꯁꯨ ꯇꯥꯗꯕ ꯃꯥꯜꯂꯦꯗ ꯅꯪꯁꯨ ꯅꯇꯨ ꯊꯤꯈꯤꯕꯗꯒꯤꯗꯤ ꯀꯔꯤꯅꯣ ꯅꯪꯁꯨ ꯃꯌꯥꯝꯒꯤ ꯋꯥꯈꯜꯁꯤ ꯌꯥꯎꯗꯦꯗ ꯀꯇꯛ 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 ꯅꯣꯛꯇꯅ ꯑꯗꯨꯝ ꯇꯧꯗꯅ ꯂꯩ ꯀꯔꯤꯅꯣ ꯈꯪꯕꯩ ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯤ ꯑꯗꯣ ꯕ꯭ꯔꯣ ꯑꯁꯤ ꯀꯔꯤꯅꯣ ꯊꯣꯡꯉꯝꯕꯅ ꯃꯥꯅ ꯃꯤ ꯑꯃꯁꯨ ꯀꯔꯤꯅꯣ ꯒꯥꯔꯤ ꯊꯩꯅꯕꯗ ꯁꯥꯎꯅꯕꯗꯒꯤ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒ ꯍꯥꯜꯂꯒ ꯐꯨꯝꯗꯨꯅ ꯂꯩꯔꯝꯃꯦ ꯃꯤ ꯅꯪꯕꯣ ꯑꯁ ꯅꯪꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦꯍꯦ ꯑꯣ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯒꯤꯗꯤ ꯊꯧꯅꯤ ꯆꯠꯂꯨꯔꯒ ꯂꯣꯏꯔꯦ ꯂꯧꯈꯠꯂꯨꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯁ ꯅꯪꯅꯗꯤ ꯑꯗꯣ ꯍꯥꯏꯕ ꯄꯥꯈꯪꯒꯤ ꯄꯨꯟꯁꯤꯁꯤ ꯀꯔꯤꯅꯣ ꯁꯔꯨ ꯁꯔꯥꯡ ꯈꯔ ꯊꯥꯡ ꯑꯁꯤꯕ ꯈꯔ ꯊꯥꯡ ꯀꯔꯤꯅꯣ ꯈꯪꯗꯦꯗ ꯑꯗ ꯄꯨꯟꯁꯤꯁꯦ ꯑꯗꯨꯝ ꯂꯣꯏꯗꯣꯔꯦꯗ ꯀꯔꯤꯅꯣ ꯑꯩꯈꯣꯏꯁꯨ ꯄꯤꯛꯅꯤꯛ ꯅꯨꯡꯀꯤꯅꯤꯛ ꯀꯥꯏꯗꯨ ꯈꯔ ꯇꯧꯗꯅ ꯏꯁꯩ ꯅꯣꯡꯃꯥꯏꯒ ꯈꯔ ꯇꯧꯗꯅ ꯇꯧꯕ ꯐꯩ ꯏꯁꯥꯁꯤ ꯑꯗꯨꯝ ꯀꯔꯤꯅꯣ ꯊ꯭ꯔꯤꯂꯤꯡ ꯉꯥꯛꯇ ꯂꯣꯏꯔꯦꯗ खरा रोमांटिक याउद्रदि करिनो अस सिंगनी नौरिसी याद्रेने करिनो इबो ही सयेंगा सिसी याद्रेने करिनो अस करिनो हंदकति पिसक कायदन क्राय चक्रबनो खांगदिने ए पिसा लाउने खा आंगवे हादि तोरे लाउ 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 थुनदान थाउस लाउ का तातनि खायसे लाउ ए लाउ लाउ सिंग हाकं निक्से को परेंदि सरुसरांग लोबो चकदोरिने लाउ ओ ओ ओ हा औरो 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 निक्यो से 1 2 3 4 hey yeah as karino ne na khong ga tu smai na ni one ho ho smai na ni one hey yaning ga ya zo yaning dra to lâu se yaning ga ya zo lâu se hey ho re karino karino ne pisang nang su khara ni o ha ga na khang karino ne khara hai da lai go bo as se neko ni ne sida ni o hai ja le ne as khara ni o ne karino ne so nik tinik ta nang na karino khang de ni ji ne tauri se mo yaning ya zo lâu se yaning tu yaning tu lâu se hure lakle inspector tayai lakle Inspector tayai Uthanaba Kanbinaba. Thank you sir. Welcome Uthanaba Kanbinaba Inspector tayai lakle